Bishnupur District ke manung channa leiba Saiton gi Watha Lambi da leiba loupham amada lau shuringeida Kuki Khutlai Paiba Singna nongmei kaptuna hattokpikhrabi Sapam Sofia Leima gi ashiba Hakchang Hayeng louduna Aroiba Mathou Mangam Pangthoklagani hairi. Presna pangba paoma ki matungina kumbiesi gi MLA sana sam Premchandra Saiton kulgi ahal laman sing amade imung manung gi myoi singa Chief Minister ga unaraba matung yanaba purakpadagi Sapam Sofia Leima gi ashiba Hakchang Hayeng louduna Aroiba Mathou Mangam Pangthoklagani pirebasi laukibani hairi. Chief Minister ga unabadu da laikidrabi gi imung manung amade Saiton gi kunja Singna tongan ba wafam kaya pukhatki Wafam Singadugi Manung da Mathou Ningthina Pangthoktaba Central Force ke mathakta akan ba action lokhatba Kuki Singna kumlak liba mafam aduda Central Security Force sing thamlaga State Security Force na khul ngakpagi thabak chathahanba lau lokpa matam oibana makha tana pamdaba thodok sing thoktanaba lengak na lokhatfam thokpa checksin thorang lokhatba Lengak na laikidrabi gi leihoriba macha apom class 12 fauba lemna mahi machine tamhanba amade imung manunggi myoi amada masaga chanaba lengak ki thabak ama piba haiba wafam sing asi yauri wafam sing asi athubada thabak to onthokani haibagi thajaba Chief Minister nasu pirakle hairi.